CM Biren award phanglaga Congress na asuk waruriba karigino CM de award pirakpa haibasi Manipur praja punamakpu ikai khumnaba ulakpani BJ India today na Manipur bu most improved small state overall amasung most improved small state law and order haibadi award ani asi Chief Minister N Biren da pirakpada Congress na asuk sathi na shauriba asi karigino haina ngasi nitai pachu thekta leiba BJP Manipur Pradesh ki office ki conference hall da pangthokpa paumi singa unaba amada BJP Manipur Pradesh ki chief spokesperson Somtham BJ na phongdokre Mahakna hai CM Biren da award ani asi pirakpaga mari leinana ngarang Congress Bhavan da paugi mifam ama pangthoktuna party asigi spokesperson oiribi Kumari Tilotamana yamna kanna react tawba phongdokhiba du maram jade CM da award pirakpa haibasi Manipur praja khudingmapu sanman tawba madi ikai khumnaba utpani masida Congress na atuki matik sauriba yaningdaba asi Congress asi Manipur miyam dagi tokhaina takhrabara haiba wahang ama hangba yai BJ makha tana phongdokibadadi national level dasu Congress si asigumba neser si nei masagi state award phangbada sithabagi mahutta pulap harau minagadabani India National Congress ki lusingba Rahul Gandhi nasu China na India da attack tawralabadi China na ngamgani madu oirabadi Modi maithigani haiba wafam phongdoki asigumba patriotism yaudaba leibaki oina uraktaba phamgi damakta khanba asi yamna sumde Modi tubuda India yawi haibasi Rahul Gandhi na sukhangadabani haiki masigumba leibaki oina uraktaba phamgi damakta khanba asi lali Congress na Prime Minister Narendra Modi hiram kaya da inthuna ba honaraba sungasi phauba ngamdaduna lagli matamama da Congress na hairam ba wafamsi India si India ra hairam bani maduna Modi maithiba piba ngamnaba India maithiba pirasi haibasi yamna sumde haiki andak Chief Minister Biren da award ani pirakpada Congress ki khwaidagi asauba oire asigumba CM Biren da achauba award amaga amuk phanglabadi congressman sing asi achauba layong khangdaba laina duna hospital yaubugi phibam da lakani Jawaharlal Nehru amadi Indira Gandhi nasu masana masabu Bharat Ratna pijabani mataw asigumna Chief Minister Biren da award ani pirakpa asi CM na India Today da wanom laga pirakmani haina Congress na khallabara haina phongdoki mahangna phongdokhibadadi handak Bangalore da based over NGO amana economic section da Manipur maning da lehore haina phongdokhiba wafam asi chumi masina maram oiraga CM Biren da award ani pirakpa yade haibadi leite matam sangna Congress ki matamda Manipur gi law and order amadi economy gi phibam Falak lakpani hojikti kharadang orasu phagalle haibani maduna phagalakpa sigi yenglaga award singa si pirakpani masi maram chai Congress ki sahi tara manga sasan gi matamda award ani khak phangkhre Chief Minister N Biren na sahi ahum makhai Manipur gi lengak sasan torokpa matamda award ani phangle masi leibak miyam gi damakta thabak tawbugi mahi adu phangmani Congress ki matamda National Highway number 37 Impal Jiriwal lambi ningthi nungaina sembiramde lambi sida leiriba thongsing asi lanbada mal puba gari singna tan kunmari dagi hena puba yade haiduna athingba thamduna mal puba gari singbu mal yamna puba yahandabadagi sel thumgi phibam soksil halami adubu BJP na lusingba sarkar si lakpadagi hojikti tan nifu gi mal puba yahanduna pochei purakpa trak mapu singi sel thumgi phibam phagatpa ngamhalle maduna Congress amasung BJP sarkar ani gi matamda praja miyam gi damakta afaba thabak kanan hena tawi haibadu mayek senga takpa ngamle hainasu phongdoki aduga topa pawmana COVID nataba topa laina naba miyo singisu layeng pham mapung phana phanganaba sarkar na thabak laukhalagani CM Manipur da COVID-19 na positive oiba miyo gi masing amadi laina asina maram oiduna sibagi masing nonggi hengalakpadagi sarkar na COVID-19 na positive oiba miyo sing layeng nabagi thabak laukhalingai da COVID nataba topa laina na naba miyo sing mapung phana layeng mangamdana leiriba asi kokhanaba sarkar na thabak paikhalagani haina Chief Minister N Biren na pause asiga telephone gi khuthang da wari sanaba matamda phongdokre Chief Minister na telephone gi khuthang da phongdorokpagi matung inadi sarkar na COVID positive oirba miyo sing layeng nabagi thabak paikhalingai da COVID nataba topa laina sing sarkar gi hospital da layeng naba honabada awabo oire haibasi khangle masi kokhanabagi damakta RIMS amasung Jenims hospital ani gi marakta ama non COVID hospital onthokduna thabak mathau tawhanaba honaragani Chief Minister na phongdokhibadadi sarkar na tonganba COVID hospital ama athuba matamda semkatnabasu yamna kanna honari COVID layeng bada achauba thodang loriba doctor nurse atai healthcare worker singi damakta paikhatpa yaba thabak sing sarkar na paikhatuna COVID na naraba miyo sing mapung phana layeng bagi thabak laukhanaba honagani COVID-19 na positive oiduna leiriba CM Biren na phongdokhibada hayeng November tang 13 asi mahak COVID test tawragani masida suksoi soidana negative oigani haibagi thajaba yamna chauna lei hojik phawda masagi phibam yamna phana karisu nungaitaba amata tawdana leiri hairi Chief Minister na phongdokhibadadi National Highway 37 paring da leiriba irang thong hojik semjin baloire nongmanini asida gari chathok chachin tawba yaragani loinana yot ki thong oiriba irang thong asi lupa crore nipuma thoiga lakh marphu nipan changna
RCC ब्रिज ओइना सारगनी सेनफम असी सैंक्शन तौदुना लेरबनी लागिबा डिसेंबर अनीदा अनौब इरंग थोंग सानबगी उरेप उयुंग तंबगी थबक पांगथोकनबा होनरगनी हाइकी अदुगा तो पावमना नोंपोक सेंगमाई पुलिस स्टेशन ना भारत की मनुंग ख्वाइदगी फब पुलिस स्टेशन ओरकपदा LYDA ना तारामना ओगली थौबाल डिस्ट्रिक्ट की मनुंग चन्न लेरिबा नोंपोक सेंगमाई पुलिस स्टेशन ना भारत की मनुंग ख्वाइदगी फब पुलिस स्टेशन अमा ओइना मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया ना खलकपदा पुलिस स्टेशन असिगी मनुंग चन्न लेरिबा लांगमैथेक यूथ डेवलपमेंट एसोसिएशन LYDA अमदी खुंगंग असिगी मियामना नुंगाइबो फोंदोकपगा लोइना तारामना ओगली हाई एसोसिएशन असिना ngasi प्रेस ता थादरोक चेरोल असिना हारिबदी पुलिस स्टेशन असिबु लुसिंगलिबो ऑफिसर इंचार्ज इंस्पेक्टर कैसाम प्रेम कुमार मंगांगना स्टेशन असिदा लाक्लबा मतुंगदा मियाम अमदी पुलिस की मरकता लैनबा मरिसु अमुक हेन फगलखी अमदी चेचिन हलखी हाइरी चेरोल असिना हाई ओसी असिगी मखादा स्टेशन असिना कोलिबा मफम कयागी क्लबसिंग मैरा पाइबी अमदी इलेक्टेड मेंबरसिंगा अफबा मरी थमदुना निसा थिंगबा अमदी कोविड-19 गाक्थोकनबा होनबदा पुलिस टीम असिना लांगमै थेककी प्रजासिंगदा पीखिबा कोऑपरेशन थागनिंगाइनी पुलिस अमदी मियांगी मरकता अकीबा याउदना अमगा अमगा पाउ फाउनदुना पुन्ना चनमिनरबदी थबक खुदिमक माइ पाकपा ngamgani हाइबसी LYDA गी असेट थाजबनी हाइरी मियांगी थाजबा असिमक OC के प्रेम कुमार मंगांगना मफम असिदा लाक्लबा मतुंगदा ओहनबा ngamle महाकी थौसिल थौरांग कयाना मियांगा चनमिनदुना हेन फबा मरी सेमगतुना माइके असोमदा ओनबा मपुरक्तुना पुलिस अमदी मियांगी लैनरिबा मरी असि अतोपसिंगना तमजनफम ओइरकपा ओइरसनु अमदी तुंगदे हेन माइ पाकपा पुरक्तुना असिगुम्बा मना कया फंगलकपा ओइरसनु हाइना LYDA लांगमै थेकना ताइबंग मपुगी मफमदा थौनिजरी हाइबा वाफमसु फोंदोरकली अदुगा अतोप पावमना कोरोना वायरस लैना नोंग खक्तदा अनाबा लिसिंग निफुमा थोइगा चनिपान तारा हेंगलक्तुना लाख मौद्रा मरी यौगदौरे लेबाक असिदा कोरोना वायरस ना नाबा मसिंग हेंगलकली हौखिबा पुंग कुनमरीदा अनौबा अनाबा लिसिंग निफुमा थोइगा चनिपान तारा थेंगनबदगी अपुनबा अनाबा मसिंग लाख मौद्रा हुमदोइगा लिसिंग मौद्रानी थोइगा चमापन तारा मापन यौरे हारिबा मतम असिगी मनुंगदा लाइसत असिना नाबा मियोय चामब्रीगा मौद्रा तरुक सिखरे अदुगा लाइकनरिबा अपुनबा मसिंगदगी चमापन निफुमरी हंथरे लेबाक असिगी ओइना पुन्ना लाइकनरिबा मसिंग लाख मरीगा लिसिंग यांखै हुमदोइगा चमापन यांखै तरुकता लैरी हौखिबा पुंग कुनमरी सिदा मियोय लिसिंग निफुनि थोइ नाबा फरकपदगी डिस्चार्ज तौखिबदगी अपुनबा नाबा फखिबा मसिंग लाख मरफुनि पान यौरे लेबाक सिगी ओइना लाइसत असिगी मरी लैना सिखिबा मसिंग लाख अमगा लिसिंग कुंथ्रा तरुक चातरुक मौद्रा तरुक यौखरे इंडिया सी मालेमगी लाइसत असिना हेंजिन सोखलबा मालेमगी अनिसुबा लेबाक ओइरिबा असिगा नकनाना ब्राजिल रशिया अदुगा फ्रांस ना इनरिबनी US ना ख्वाइदगी हेंजिन सोखलबा अहानबा मफमदा लैरिबनी मणिपुरददी ngarangdagi ngasi ayuk phawbuda nupi marphunipan yauna punna mioi chaniga kunthra nauna corona virus mahik changduna covid na naba apunma masing lising kunmari ga chatret nifumapan yaure ngarang athengba phawbuda mioi taruk laisat asina nabadagi laikan nabangam dana sikhiba si tharaga ngasi ayuk phawbuda laisat asina nabadagi sikhiba apunba masing chaniga humphumdoi sure ngasi ayuk phawbuda mi siganba laisat asina nabadagi laikan narakpa anaba mioi chamaga mawdra tret masa pharaktuna discharge tawkhiba si tharaga hujik phawbuda naba pharakhiba apunba masing lising kunma thoiga chani sungna ahum yore hujik laisat asina nabadagi laikan nariba apunba anaba masing lising ahum ga chani marphum doini नाबा फबगी चांगचादा मरफु मंगा दशमिक तरुक तरेट ओइरे हाइना ऑफिशियल ओइबा पाउना हाइरी नौना पॉजिटिव ओइबा सिंग अदुदी इम्फाल वेस्ट तगी हुंद्रा निथोय इम्फाल ईस्ट तगी निफु निथोय थौबाल तगी तरा तरुक बिष्णुपुर तगी तरा तरुक उखरुल तगी अमा सोराचानपुर तगी निफु तरेट चांदेन दा अमा टेक्नोपल दा अमा जिरिबाम दा अमा नोनेदा अमानी अरोबदा पाउबिलाई न्यूज रीडर की वीडियो बु यंगबिरिबो खुदिंग मकपु थागतचरी।